ꯎꯀꯥꯕꯤ ꯆꯦꯡꯉꯨꯅꯤ ꯈꯨꯠ ꯆꯥꯎꯕꯅꯤ ꯀꯦꯖꯤ ꯑꯃꯅꯤ ꯀꯦꯖꯤ ꯑꯃꯗ ꯎꯀꯥꯕꯤ 5 ꯈꯛ ꯆꯜꯂꯦ ꯁꯝꯊꯤꯅ ꯆꯥꯎꯋꯦꯗ ꯎꯀꯥꯕꯤ 5 ꯈꯛ ꯆꯜꯂꯤ ꯀꯦꯖꯤ ꯑꯃꯗ ꯏꯆꯦ ꯃꯣꯏ ꯀꯩꯅꯣ ꯁꯤꯡꯉꯛꯄ ꯑꯗꯨ ꯂꯧ ꯂꯥꯛꯄ ꯒꯥꯔꯤꯗ ꯄꯤꯔꯛꯀꯦ ꯁꯤꯅ ꯉꯥꯇꯣꯟꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯉꯥꯇꯣꯟꯁꯦ ꯗꯣꯠ ꯅꯝꯗꯦ ꯃꯄꯥꯟ ꯂꯝꯒꯤ ꯂꯥꯛꯑꯒ ꯊꯥꯖꯕ ꯑꯣꯏꯕꯖꯥꯠꯅꯤ ꯗꯣꯠ ꯑꯝꯇ ꯅꯝꯗꯦ ꯑꯩꯉꯣꯟꯗ ꯆꯣꯡꯉꯅꯤꯅꯦ ꯉꯥꯁꯦ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤ ꯉꯥꯇꯣꯟꯗꯤ 이마 ꯆꯣꯠꯂꯤꯀꯣ ꯃꯥꯏꯗꯣ ꯄꯥꯏꯔꯨꯒꯤꯅꯨꯀꯣ ꯑꯩꯗꯤ ꯌꯦꯟ ꯃꯌꯥꯝꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯁꯥꯗ ꯂꯩꯔꯝꯒꯅꯤ ꯑꯩꯃ ꯑꯗꯨꯝ ꯂꯩꯅꯦ ꯁꯤꯗꯤ ꯆꯥꯎꯔꯗ꯭ꯔꯥ ꯆꯥꯎꯔꯦ ꯈꯨꯈꯣꯡ ꯑꯃ ꯇꯧꯋꯦ ꯈꯣꯡꯕꯅꯤ ꯌꯥꯝ ꯑꯇꯩ ꯈꯣꯡꯕꯒ ꯃꯥꯟꯅꯗꯦ ꯑꯃꯣꯝ ꯑꯃ ꯂꯥꯕ ꯑꯃꯂꯣ ꯈꯪꯗꯦ ꯃꯣꯏꯗꯤ ꯑꯃꯗꯤ ꯉꯧꯔꯣꯛ ꯕꯣꯏꯂꯔꯅꯦ ꯉꯧꯋꯤꯗꯅ ꯕꯣꯏꯂꯔꯅꯦ ꯕꯣꯏꯂꯔ ꯏꯃꯥ ꯍꯥ ꯕꯣꯏꯂꯔꯅꯦ ꯍꯣꯏꯅꯦ ꯕꯣꯏꯂꯔꯕꯨꯗꯤ ꯑꯣꯏꯔꯝꯃꯅꯤ ꯈꯪꯉꯦ ꯁꯨꯃꯥꯏꯅ ꯈꯔ ꯌꯥꯝ ꯈꯔ ꯍꯣꯡꯉꯤꯉꯩꯗꯅꯦ ꯃꯣꯏ ꯂꯩꯔꯒ ꯅꯃꯥ ꯎꯗ ꯀꯨꯏꯔꯦ ꯍꯥꯏꯔꯝꯃꯤꯕ ꯅꯃꯥ ꯎꯗ ꯀꯨꯏꯔꯦꯌꯦ ꯂꯥꯛꯑꯣꯌꯦ ꯂꯥꯛꯑꯣ ꯆꯠꯂꯍꯦ ꯂꯥꯛꯑꯣꯌꯦ ꯀꯥꯏꯗꯅꯤ ꯂꯥꯛꯇꯗꯤ ꯀꯃꯥꯏꯅ ꯎꯅꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯥꯛꯄꯅꯤ ꯅꯍꯥꯟꯋꯥꯏꯁꯨ ꯏꯃꯥꯅ ꯈꯔ ꯁꯣꯜꯂꯤꯉꯩꯗꯣꯗ ꯂꯥꯛꯑꯝꯕꯅꯦ ꯃꯤꯁꯨ ꯊꯕꯛ ꯆꯤꯟꯖꯕꯅꯤꯅ ꯃꯥ ꯁꯤꯗ ꯕꯖꯥꯔ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯑꯦ ꯑꯗꯨ ꯀꯣꯟꯅ ꯇꯧ ꯌꯥꯏꯗꯅ ꯍꯣꯏ ꯁꯥꯒꯠꯂꯛꯄꯁꯤꯗ ꯌꯥꯝ ꯏꯪꯉꯦ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯩꯔꯣ ꯏꯪꯗꯦ ꯌꯦꯡꯉꯨ ꯐ꯭ꯔꯤꯖ ꯊꯝꯕ꯭ꯔꯕ ꯅꯪꯅ ꯂꯣꯏꯅꯕ ꯑꯣ ꯈꯤꯇꯪ ꯊꯛꯁꯤꯔꯥ ꯇꯧꯕ ꯑꯁꯤꯒꯤꯁꯦ ꯑꯁꯤꯒꯤꯁꯦ ꯈꯤꯇꯪ ꯊꯛꯁꯤꯔꯥꯅ ꯇꯧꯕ ꯄꯨꯔꯨꯞ ꯄꯨꯔꯨꯞ ꯇꯧꯕꯗꯨ ꯅꯠꯇꯦꯌꯦ ꯄꯨꯔꯨꯞ ꯄꯨꯔꯨꯞ ꯇꯧꯕꯗꯨꯗꯤ ꯏꯃꯥ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯃꯈꯣꯟ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯅꯦ ꯑꯗꯨ ꯉꯥꯛꯇꯅꯦꯕ ꯑꯩ ꯅꯍꯥꯟꯒꯩ ꯇꯧꯔꯤꯁꯦ ꯃꯥꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯊꯛꯑꯒ ꯊꯛꯇꯣꯛꯑ ꯑꯁꯤꯒꯤ ꯑꯁꯤꯁꯤꯅꯅꯦ ORSꯅꯦꯕ ꯑꯗꯣ ꯑꯁꯤꯁꯦ ꯍꯛꯆꯥꯡꯗꯣ ꯌꯥꯝ ꯀꯟꯈꯠꯂꯦꯅ ꯍꯥꯏꯌꯦꯕ ꯌꯥꯝ ꯐꯖꯔꯦ ꯑꯗꯨ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗ ꯃꯣꯏ ꯂꯣꯏ ꯆꯦꯟꯗꯅ ꯕꯖꯥꯔꯗꯩꯅꯤꯅꯦ ꯍꯥ ꯑꯧ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯦ ꯀꯥꯏꯗꯩ ꯂꯧꯔꯛꯏꯅꯣ ꯑꯣ ꯃꯅꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯁ꯭ꯇꯣꯔꯗꯒꯤꯅꯦ ꯌꯦꯡꯉꯣ ꯍꯥꯏꯕꯅꯦꯃꯤ ꯑꯩꯅ ꯍꯥꯏꯗꯤ ꯏꯪꯉꯗꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯊꯝ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯌꯥꯅꯤ ꯑꯕꯨꯡꯉꯣ ꯏꯃꯨꯡꯗꯩ ꯄꯣꯠ ꯆꯩꯗꯣ ꯈꯤꯇ ꯊꯥꯡꯗꯣꯔꯑꯣ ꯌꯥꯝ ꯆꯤꯜꯂꯤ ꯃꯌꯥꯝꯗꯣ ꯐꯦꯟꯗꯨꯁꯨ ꯈꯔ ꯊꯥꯡꯗꯣꯔꯑꯣ ꯑꯗꯒꯤ ꯇꯨꯜ ꯅꯨꯡ ꯆꯧꯀꯤꯕꯨꯗꯤ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯈꯔꯗꯤ ꯅꯩꯈꯥꯏꯈꯤꯕꯅꯦ ꯑꯗꯨꯒ ꯑꯃꯨꯛꯇꯤ ꯍꯥꯞꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯁꯥꯗ ꯅꯍꯥꯟ ꯎꯕꯁꯤꯗ ꯆꯟꯗꯣꯟ ꯀꯪꯉꯕ ꯀꯪꯉꯝꯃꯅꯤ ꯆꯟꯗꯣꯟꯗꯣ ꯐꯦꯟꯒꯗꯣ ꯈꯔ ꯆꯤꯡꯊꯣꯔꯛꯑꯣ ꯑꯗꯥꯏꯗ ꯑꯗꯩ ꯃꯃꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯤꯡꯁꯜꯂꯣꯕ ꯍꯦꯜꯞ ꯈꯔ ꯇꯧ ꯀꯩꯅꯣ ꯃꯤꯅ ꯁꯨꯝ ꯇꯧꯕꯗꯣ ꯍꯣꯏ ꯌꯥꯔꯦ ꯊꯥꯡꯗꯣꯛꯑ ꯊꯝꯃꯁꯨ ꯑꯩꯗꯤ ꯀꯥꯗꯩ ꯃꯆꯤ ꯃꯆꯤ ꯑꯗꯨꯝ ꯊꯝꯃꯦ ꯍꯣꯏ ꯊꯛꯑꯒꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯇꯧꯔꯤꯁꯦ ꯏꯃꯥꯁꯦ ꯌꯥꯝ ꯀꯜꯍꯟꯅꯤꯡꯕ ꯑꯗꯒꯤ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯅꯤꯡꯕ ꯏꯃꯥꯅ ꯆꯠꯈꯤꯅꯨꯀꯣ ꯆꯠꯈꯤꯅꯣꯕ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯝꯃ ꯆꯠꯈꯤꯅꯣꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯤꯖꯕꯁꯤꯗ ꯍꯥꯏꯔꯤꯌꯦ ꯀꯟꯅꯅꯕꯅꯦꯕ ꯍꯣꯔꯦꯟ ꯑꯃꯨꯛꯇꯪ ꯆꯨꯞꯍꯟꯈ꯭ꯔꯣ ꯍꯥꯏꯗꯣꯔꯛꯀꯅꯤ ꯅꯠꯇꯦ ꯏꯃꯥ ꯃꯊꯛꯇ ꯍꯥꯏꯗꯣꯔꯛꯑꯦ ꯑꯗꯨꯒꯤꯅꯦ ꯌꯥꯔꯦ ꯂꯩꯔꯤꯅꯦ ꯍꯣꯜꯁꯦꯜꯗꯒꯤ ꯑꯣꯏꯅ ꯊꯤꯔꯒ ꯂꯩꯔꯦ ꯑꯃꯃꯝꯗꯗꯤ 45ꯂ ꯀꯩꯅꯣꯝ ꯆꯤꯡ ꯃꯥꯅꯦ 45 ꯆꯤꯡꯉꯦ ꯑꯗꯨꯅ ꯁꯨꯝ ꯍꯣꯜꯁꯦꯜꯁꯦ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯦꯅ ꯀꯣꯏꯊꯤ ꯊꯤꯔꯦ ꯏꯃꯥ ꯃꯈꯥꯗ ꯄꯥꯏꯔꯣ
항대다 바다 따로가 온 까미나라 Takut, takut, takut. cái hai bên nó tùy gì nào Mai mati lagi dia. Takut, takut. ama gì không có lại mà ama gì Takut, Ay, takut. barayna. Noi kem le birak ta Makan dia biasa neneknya pukul ka. Mana hai ni isa ay di sat lap sa bani ga hai ni ma lay ru gi la. Dala lay. Nang mo pa ba? अच्छी करी नहीं बा asi lei ne lei je Lakshmi ne yam pa me lay नहीं बा digi sabadasu ne yam kanaba is hakchang da yam kanaba oiram chuchurang mai gi mahi mai tawe ba adi maton mana se anova si si dagi mahi je sabada khoi hakchang da chứ là yam mấy nó mà sang bộ chamanai adu Asi lei ka si da bro? chamanai lei si mana da ba lei sina angang baga orange oiba yellow ayak ba orange maksu nate yellow ayak Takut, ba takut. Mak. ma chak chaningasu dum hairau ko ông chắc thì đâu mà Takut, takut. nó sẽ là câu với cái nào nó lại rồi aguni Aku ni aku. Ili jano. Nang lay ya lay na ako ba tang ya tang hai na. nhà rồi tôi đi mai lấy cái em cái lúc đó phải lấy cái ang de ima tar pa ji ma hang ni nó sao nó bây giờ bài còn nó không thì là cái gì là tôi vẫn nó sao vậy cookie mai jaga da sing da lei siom sa di lak à cookie ro imphal da di lak te da sing da ô bộ lâm lộc xăm bờ tôi là lam lok sam do lak te akhoi ju ngak thoi ừ akhoi ju ngak thoi ba changak ta na ba Mak tahu, tahu. Mahal di mana hak jadi yang mak. cái nó Ken ho ko ma. à tôi là nó hay thế à cái mà không mà được Di home mana Mengo ni mengo. meng go gi ro me ako yarong ini Botol mo ko ni diam na to ba. Aduh kan nanti ni ini anak satu aku mak aku mau. Ya. Hmm. Satte lay. Satu kalau satu. Kuno wa ne. Kumang putih cangkra. Ta gi ho ni ni na. Ken ho ko pa sam sam ka ri. Udah kumang. Bazar la mo. Udah cangkra apa? Bazar. Udah cangkra tu teman-teman sini sih masih tanggal berapa? Itu dia kari orang boleh tu kari. Low re ai tham daram ni. Tu kari orang apa? Asang go. ama thak kabam gi do nong tarai da na adu mangon gulo ni ba Squad ni. Mai itu dah orang yang mau. vision non Itu tu pala jadi pagi dia tu aku tu pula kan sama. Thai ha. solar gi ni da Oh, solar pa do wa ni. mai sijin na ba je solar na bu phare kalen tha da na koi fan nam dun tore de ningdam da da di heater yam sijin na bani na solar na bu phare bill do aya we ba ya adi ngo bungo adi ngo yaw ji ra ma pa sa di ra yaw ji yam thai ko ma di ma tong Bobina hindi ket ma thari solar ma thari moi ma thari. solar na pai cái điều ấy nó dùng dùng Khang di ma myam bai chalu me mai no pai dress sai bam du di mai pi yong yaw de na adu atop da ju chan chi ju kem hai ti ma ju no hara lai ju si yo couple me. pura cái gì cả à nó harau để mà bà Jangan ada orang sebang berapa. khang ni Lagi yang tu. Si pui se na pam BMW ye ma BMW. hay mấy cái nó qua lê vậy sao thằng nó rồi Du du na ja thu pai lik na tham jan ro. Du ga amle Eh mana cara yang cepat tu. ra thuốc qua bộ cái này thì bữa sau này amle Kumang sa. ni BMW kerana mana? Ki pu ma BMW lok sang kam ni. Pu ma do BMW lok sang kam ni.
ꯅꯕꯣꯛꯁꯦ ꯇꯝ ꯂꯩꯔꯝꯃꯦ ꯌꯦꯛꯄ ꯃꯈꯨꯠꯁꯦ ꯄꯨꯕꯤꯗꯕꯅꯤ ꯅꯕꯣꯛꯁꯦ ꯑꯩꯔꯣ ꯈꯪꯗꯦꯕꯨꯀꯣ ꯌꯦꯡ ꯖꯥꯠ ꯇꯧ ꯇꯥꯕꯅꯤ ꯑꯒꯨ ꯌꯦꯡꯉꯨꯇꯨ ꯁꯤ ꯉꯥꯛꯇꯅꯤ ꯏ ꯑꯁꯤꯕ ꯆꯪꯉ ꯇꯪ ꯂꯩꯔꯝꯃꯤ ꯑꯗꯨ ꯁꯤꯁꯤꯅꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯁꯨ ꯇꯩꯔꯕꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯉꯥꯛꯇ ꯇꯩꯔꯤꯅꯤ ꯈꯤꯇꯪ ꯀꯗꯥꯏꯗ ꯊꯦꯡꯉꯨ ꯈꯤꯇꯪ ꯊꯦꯡꯉꯨꯕ ꯌꯥꯗꯦ ꯊꯦꯡꯗꯤ ꯀꯅꯥꯅ ꯐꯨꯅꯔꯨꯔꯤꯅꯣ ꯏꯃꯥ ꯀꯔꯤꯝꯇ ꯑꯗꯨꯕꯨꯔꯣ ꯀꯩꯅꯣ ꯇꯧꯕ ꯁꯤ ꯀꯔꯤꯕ ꯑꯩꯅ ꯀꯅꯥꯅ ꯐꯨꯔꯝꯃꯤꯅꯣꯕ ꯏꯃꯥꯗ ꯀꯅꯥꯅ ꯐꯨꯔꯝꯃꯤꯅꯣꯕ ꯑꯩꯅ ꯈꯣꯠꯇ ꯍꯥꯞꯀꯗ ꯍꯣꯠꯇꯕ ꯃꯤꯅ ꯐꯨꯔꯝꯕ ꯅꯠꯇꯦꯕ ꯍꯣꯏ ꯑꯩ ꯐꯨꯒꯦ ꯇꯧꯅꯤ ꯑꯕꯦꯝꯃ ꯀꯩ ꯂꯩꯌꯣ ꯍꯥꯏꯅꯣ ꯃꯥꯒꯤꯕꯨ ꯈꯪꯗꯦꯗ ꯃꯥꯏ ꯐꯤꯔꯣꯜ ꯉꯥꯛꯇ ꯈꯜꯂꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯈꯟꯕꯗꯨꯁꯨ ꯌꯥꯎꯗꯦ ꯃꯥꯅ ꯈꯟꯅꯕ ꯌꯥꯎꯅꯦ ꯀꯩꯅꯣꯁꯨ ꯏꯃꯨꯡꯗ ꯂꯩꯌꯦ ꯄꯣꯁꯇꯥꯏ ꯑꯃꯗꯨꯒ ꯌꯦꯡꯒꯦ ꯃꯥ ꯐꯨꯔꯤꯠꯇ ꯆꯨꯔꯦꯗꯣ ꯑꯥ ꯐꯨꯔꯤꯠꯇ ꯇꯥꯁꯜꯂꯦꯕ ꯀꯩꯅꯣ ꯑꯁꯤ ꯇꯥꯁꯜꯂꯤ ꯐꯤ ꯑꯆꯣꯠꯄꯅ ꯐꯗꯤ ꯑꯆꯣꯠꯄꯅ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯅꯤꯗ ꯏꯃꯥ ꯃꯍꯤ ꯊꯛꯄꯗꯣ ꯆꯠꯇꯣꯏꯅꯦ ꯄꯨꯡ ꯑꯃ ꯅꯪꯅꯕ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯌꯥꯁꯤꯡꯁꯦ ꯂꯣꯏ ꯆꯤꯜꯂꯦ ꯑꯃ ꯃꯣꯏ ꯆꯠꯊꯣꯛꯑꯕꯅꯤꯅ ꯂꯣꯏ ꯆꯤꯜꯂꯦ ꯊꯕꯛ ꯕꯣꯏꯂꯔꯗꯤ ꯀꯅꯥꯅ ꯊꯕꯛ ꯅꯣꯏ ꯑꯟꯇꯤꯅ ꯌꯣꯛꯏꯅꯦ ꯌꯦꯟ ꯁꯦꯝꯕꯗꯣ ꯑꯥꯗ ꯁꯦꯝꯐꯝꯗ ꯂꯨꯄꯥ ꯆꯥꯝ ꯂꯧꯋꯦꯕ ꯂꯥꯛꯑꯟꯗꯦ ꯁꯤꯗ ꯁꯦꯝꯕ ꯁꯦꯝꯃꯣꯗꯣ ꯑꯃ ꯆꯥꯔꯗꯤ ꯀꯦꯖꯤ 4 ꯍꯦꯜꯂꯅꯤ ꯁꯤ ꯉꯁꯤꯔꯣ ꯍꯥꯏꯁꯦ ꯉꯁꯤ ꯆꯠꯂꯤꯔꯥ ꯃꯤ ꯊꯕꯛ ꯆꯠꯊꯣꯛꯇꯣꯏꯅꯤ ꯑꯩꯗꯤ ꯌꯥꯏ ꯌꯦꯡꯉꯣꯗꯤ ꯁꯨꯃꯥꯏꯅ ꯁꯧ ꯂꯥꯡꯕ ꯅꯠꯇꯦ ꯇꯣꯅꯥ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯉꯁꯥꯏ ꯃꯥ ꯀꯩꯝ ꯍꯥꯏꯗꯦꯀꯣ ꯃꯥ ꯌꯦꯡꯉꯨꯁꯤ ꯈꯣꯠꯁꯤ ꯀꯩꯝ ꯍꯥꯏꯗꯦꯀꯣ ꯑꯗꯨ ꯀꯔꯤꯅꯣ ꯃꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯗꯤ ꯇꯜꯂꯦ ꯍꯥꯏ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯗꯤ ꯇꯜꯂꯦ ꯍꯥꯏ ꯃꯆꯦꯒ ꯆꯠꯂꯒ ꯃꯆꯦꯒ ꯍꯣꯏ ꯍꯌꯦꯡ ꯃꯥꯏ ꯆꯠꯆꯔꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯐꯝꯗꯣ ꯍꯥꯏꯔꯛꯑꯣ ꯆꯠꯂꯁꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯥꯡꯖꯟꯕꯤꯔꯛꯑꯦ ꯐꯃꯨꯡꯗ ꯏꯃꯥ ꯉꯥꯛꯇꯪ ꯄꯣꯊꯥꯔꯁꯤ ꯆꯣꯠꯇꯔꯦ ꯁꯨꯃꯥꯏꯅ ꯈꯪꯉꯦ ꯍꯨꯃꯥꯡ ꯁꯧꯗꯣꯛꯈꯤꯗꯤ ꯐꯦꯟ ꯊꯥꯗꯣꯏꯅꯦ ꯏꯃꯥ ꯍꯨꯃꯥꯡ ꯁꯧꯗꯅ ꯃꯣꯟ ꯈꯥꯡꯈ꯭ꯔꯁꯨ ꯐꯝꯒꯦꯔꯣ ꯐꯝꯒꯦꯁꯨ ꯌꯥꯏꯌꯦ ꯍꯣꯏ ꯍꯤꯞꯀꯦ ꯍꯤꯞꯀꯦ ꯉꯁꯥꯏꯅ ꯏꯁꯩ ꯃꯌꯥꯝꯗꯣ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯕꯤꯔꯝꯕ ꯂꯩꯕꯗꯣ ꯑꯥ ꯑꯗꯨꯗꯒꯤꯅꯦꯕ ꯉꯁꯤ ꯁꯛꯏ ꯃꯌꯥꯝꯗꯣ ꯑꯥ ꯑꯗꯒꯤ ꯃꯣꯏꯁꯤꯕꯨ ꯄꯩꯁꯥ ꯄꯤꯌꯣꯅ ꯂꯥꯛꯏꯔꯥ ꯁꯨꯝ ꯂꯥꯛꯏꯖꯥꯠꯂꯣ ꯅꯠꯇꯦ ꯂꯨꯄꯥ ꯑꯝꯇꯁꯨ ꯊꯥꯕꯤꯔꯤ ꯁꯣꯝ ꯁꯥꯏꯠꯀꯤꯗ ꯁꯣꯝ ꯍꯥ ꯑꯣ ꯇꯤꯚꯤꯗꯅꯦ ꯇꯤꯚꯤꯗ ꯅꯠꯇꯦ ꯆꯪꯉꯁꯤꯔꯣ ꯐꯣꯡꯗ ꯍꯥ ꯐꯣꯡꯗ ꯆꯪꯉꯁꯤꯔꯣ ꯑꯁ ꯌꯥꯔꯦꯗ ꯍꯨꯃꯥꯡꯗꯤ ꯌꯥꯝ ꯁꯧꯏ ꯁꯨꯡꯉꯥ ꯂꯩꯈꯤꯒꯦ ꯑꯣ ꯂꯩꯔꯣ ꯐꯔꯦ ꯑꯗꯨꯅ ꯅꯪ ꯆꯠꯂꯗꯧ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯩꯗꯣ ꯏꯔꯨ ꯀꯌꯥꯝ ꯊꯣꯛꯑꯒ ꯄꯨꯡ ꯕꯥꯔꯣ ꯃꯥꯁꯨ 12:30 ꯇꯥꯁꯜꯂꯛꯇꯣꯔꯦ 12:30 ꯇꯥꯁꯜꯂꯛꯇꯧꯔꯦ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯥ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯄꯣꯊꯥꯔ ꯐꯥꯎꯔꯛꯄ ꯌꯥꯕ꯭ꯔꯥ ꯗꯥꯏꯔꯦꯛ ꯇꯧꯔꯨꯅꯣ ꯁꯣꯝ ꯅꯥꯀꯟꯗ ꯐꯂꯥꯡꯂꯣꯝꯗ ꯑꯣꯟꯍꯜꯂꯣ ꯐꯂꯥꯡ ꯁ꯭ꯋꯥꯏꯗ ꯅꯠꯇꯦ ꯑꯗꯨ ꯁꯨꯝ ꯊꯥꯗꯣꯛꯑꯒ ꯁꯤꯗ ꯑꯗꯨꯝ ꯊꯥꯎ ꯃꯆꯥꯁꯤꯅ ꯑꯩꯅ ꯍꯥꯏꯗꯤ ꯐꯂꯥꯡ ꯁꯣꯝꯗ ꯁꯤꯃ ꯄꯥꯎ ꯊꯣꯛꯂꯛꯑꯣ ꯁꯤꯃ ꯌꯥꯗꯦ ꯎꯄꯨꯗ ꯌꯦꯍꯜꯂꯣ ꯊꯣꯛꯂꯛꯑꯣ ꯁꯥꯏꯌꯦ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯏꯕꯨꯡ ꯂꯩꯖꯔꯁꯅ ꯅꯣꯏ ꯆꯥꯛ ꯀꯌꯥ ꯆꯥꯊꯣꯛꯑꯣ ꯁꯤ ꯇꯥꯡꯖꯝꯕꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯌꯥꯏꯗꯅ ꯍꯨꯃꯥꯡ ꯁꯧꯋꯦꯕ ꯇꯤꯚꯤ ꯏꯁꯩ ꯊꯥꯕꯤꯔꯝꯃꯤ ꯇꯤꯚꯤꯗ ꯅꯠꯇꯦꯅꯦ ꯉꯥ ꯗꯥꯛꯇꯔ ꯍꯦꯡꯉꯣ ꯊꯥꯕꯤꯔꯝꯃꯤ ꯅꯨꯡꯇꯤꯒꯤꯅꯤ ꯏꯕꯨꯡ ꯑꯩ ꯍꯥꯏꯅꯦ ꯄꯩꯁꯥꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯃꯣꯏꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯧꯕꯗꯤ ꯅꯠꯇꯦ ꯌꯥꯔꯦ ꯑꯩ ꯃꯨꯊꯠꯂꯗꯕꯅꯦ ꯀꯣꯄꯤꯔꯥꯏꯠ ꯊꯥꯔꯛꯄꯩ ꯋꯥꯅꯤ ꯑꯕꯦꯝꯃꯒꯤ ꯀꯩꯅꯣꯕ ꯁꯥꯎꯅꯤꯡꯕꯁꯤꯗꯤ ꯏꯁꯩ ꯃꯈꯣꯟ ꯇꯥꯕꯗ ꯌꯥꯔꯦ ꯈꯪꯗꯦꯗ ꯏꯃꯥ ꯑꯕꯦꯝꯃꯅ ꯃꯌꯥꯝꯕꯒꯤ ꯂꯩꯕꯤꯌꯣ ꯌꯥꯗꯦ ꯏꯃꯥ ꯌꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯧꯔꯣ ꯇꯤꯚꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯁꯨ ꯆꯥꯛꯀ ꯆꯥꯔꯨꯈꯤꯒꯦ ꯅꯪ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯟꯗꯣꯟ ꯑꯩꯁꯨ ꯆꯥꯗ꯭ꯔꯤ ꯆꯥꯕꯨꯗꯤ ꯑꯗꯣ ꯆꯥꯛ ꯄꯨꯛꯇꯤ ꯈꯤꯇꯪ ꯍꯥꯡꯉꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯕ꯭ꯔꯣ ꯈꯤꯇꯪ ꯆꯥꯁꯤꯔꯕ ꯌꯥꯏꯌꯦ ꯌꯥꯝ ꯆꯥꯔꯣꯏꯌꯦ ꯌꯥꯏꯌꯦ ꯕꯦꯝꯃ ꯂꯩꯌꯦ ꯁꯣꯝꯗ ꯀꯔꯤꯅꯣ ꯃꯥ ꯑꯄꯥꯝꯕꯗꯣ ꯍꯣꯏ ꯂꯩꯗꯣꯏꯅꯤ ꯌꯥꯝ ꯇꯥꯡꯉꯦꯗ ꯇꯥꯡꯗꯦ ꯊꯥꯔꯣ ꯀꯔꯤ ꯄꯣꯠꯅꯣ ꯏꯕꯨꯡ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯇꯤꯚꯤ ꯊꯥꯕꯤꯔꯒ ꯐꯨꯔꯤꯠ ꯄꯣꯊꯥꯔ ꯀꯔꯤ ꯊꯝꯃꯝꯂꯒꯦ ꯐꯨꯔꯤꯠ ꯇꯤꯚꯤ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯃꯥ ꯏꯁꯩ ꯅꯨꯄꯤꯗꯤ ꯃꯈꯣꯟ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯩꯉꯣꯟꯗ ꯂꯩ ꯈꯪꯗꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯕ ꯑꯗꯨꯗꯤ ꯆꯤꯆꯦ ꯍꯣꯏ ꯂꯩ ꯍꯣꯏ ꯆꯤꯆꯦ ꯍꯣꯏꯒ ꯆꯠꯇꯣꯏꯅꯦ ꯆꯤꯆꯦ ꯍꯣꯏ ꯂꯩꯍꯜꯂꯒꯦ ꯃꯥ ꯑꯄꯥꯝꯕꯗꯣ
ꯈꯪꯗꯦꯅꯦ ꯃꯥꯅ ꯃꯐꯝꯗꯣ ꯇꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯏꯀꯥꯏꯗꯦ ꯑꯉꯥꯡꯉꯩ ꯄꯪꯖꯔꯤ ꯄꯣꯠꯅꯤꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯌꯥꯝꯕꯨ ꯇꯥꯏ ꯋꯥ ꯉꯥꯡꯒꯗꯤ ꯑꯗꯨꯝ ꯍꯩꯅ ꯐꯖꯅ ꯉꯥꯡꯈ꯭ꯔꯦꯕ ꯀꯞ ꯀꯥꯞꯄꯁꯨ ꯄꯪꯇꯧ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯟꯗꯣꯜ ꯊꯤꯅꯤꯡꯉꯥꯏꯁꯤꯗ ꯍꯣꯔꯦꯟ ꯑꯩꯒ ꯐꯣꯇꯣ ꯅꯝꯃꯤꯟꯅ ꯇꯥꯔꯦ ꯑꯩ ꯆꯠꯄ ꯇꯥꯕ ꯑꯗꯨꯗꯤ 이마 쪘다 줘야 하네. ꯍꯥꯏ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯁꯣꯝꯒꯤꯅ ꯀꯔꯤꯝ ꯇꯧꯗꯕꯅꯦ 이루ꯖꯗꯧꯔꯕꯗꯤ ꯇꯧꯔꯛꯏꯅꯦ ꯇꯨ 이루제가 쌈 뚜현. 꼬미 까마냐. 꼬미 땅에 시기 못 하면서. ꯑꯗꯨ ꯅꯥꯗꯤ ꯅꯥꯗꯤꯌꯦ ꯀꯔꯤꯝ 그는 봐요. ꯑꯩꯗꯤ ꯏ ꯑꯣꯏꯔꯗꯤ ꯇꯛꯈꯥꯏꯒꯦꯅ 이 ꯇꯧ 짝할분 한테 이 시절. ꯑꯩꯈꯣꯏ ꯃꯥꯗꯤ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯈꯔ ꯆꯥꯒꯦꯅ ꯆꯥꯛ ꯑꯃꯨꯛ ꯄꯤꯖꯔꯤ ꯁꯨꯃꯥꯏꯅ ꯆꯥꯔꯗꯤ ꯏꯃꯥꯁꯦ ꯌꯥꯝ ꯊꯨꯅ ꯀꯜꯂꯅꯤ ꯁꯪꯒꯣꯝ ꯑꯣꯏꯅ ꯄꯤꯖꯔꯤ ꯏꯟꯖꯥꯡꯗꯤ ꯀꯌꯥ ꯊꯣꯏꯅ ꯆꯥꯗꯦ ꯏꯃꯥ ꯍꯥꯟꯅ ꯀꯜꯂꯤꯉꯩꯗꯁꯨ ꯏꯟꯖꯥꯡ ꯌꯥꯝ ꯆꯥꯗꯦ ꯁꯪꯒꯣꯝꯒ ꯑꯗꯨꯝ ꯆꯥꯖꯕꯅꯤ ꯌꯥꯎꯔꯥ ꯌꯥꯎꯏꯗ ꯀꯔꯤ ꯃꯅꯤ ꯀꯨꯝꯕ ꯑꯗꯨ ꯌꯥꯝ ꯂꯩ ꯂꯥꯅꯤ ꯆꯥꯁꯜꯂꯣ ꯀꯔꯤ ꯃꯔꯨ ꯑꯅꯤꯔꯛꯀꯨꯝꯕ ꯆꯥꯅꯤ ꯑꯗꯨ ꯁꯪꯒꯣꯝꯗꯨꯁꯨ ꯂꯣꯏꯈꯤꯗꯣꯔꯦ ꯁꯪꯒꯣꯝꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯕ꯭ꯔꯥ ꯑꯩ ꯅꯍꯥꯟꯒꯩ ꯑꯝꯇ ꯆꯥꯗꯦ ꯅꯍꯥꯟꯈꯣꯏ ꯆꯥꯗꯕ꯭ꯔꯥ ꯏꯁꯤꯡꯗꯨꯒ ꯊꯛꯆꯜꯂꯣ ꯏꯁꯤꯡ ꯆꯥꯏꯊꯣꯛꯇꯣꯔꯦ ꯏꯃꯥ ꯑꯩ ꯈꯪꯗꯦꯅ ꯑꯣ ꯊꯛꯊꯣꯛ ꯕꯦꯝꯃ ꯀꯅꯥꯅꯣ ꯀꯩ ꯍꯥꯏꯒꯦ ꯁꯪꯒꯣꯝꯗꯨ ꯂꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯕꯦꯝꯃ ꯑꯗꯨ ꯌꯥꯝꯃꯗꯨꯗꯤ ꯑꯣ ꯊꯛꯆꯜꯂꯣ ꯁꯪꯒꯣꯝ ꯈꯤꯇ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯁꯪꯒꯣꯝ ꯀꯧꯇꯥꯗꯣ ꯁꯪꯒꯣꯝꯗ ꯍꯥꯞꯄꯨꯔꯕ ꯏꯃꯥ ꯀꯩꯅꯣꯅꯦ ꯏꯃꯥ ꯀꯩꯗꯧꯔꯛꯏꯅꯣ ꯀꯩꯅꯣ ꯍꯧꯔꯛꯏꯔꯣ ꯍꯧꯔꯛꯏꯔꯣ ꯍꯤꯗꯥꯛ ꯄꯤꯖꯍꯧꯗꯣꯏꯕ ꯄꯤꯖꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯃꯁꯜꯁꯦ ꯃꯇꯣꯝꯗ ꯆꯣꯡꯖꯔꯛꯄ ꯑꯃ ꯇꯧꯋꯦ ꯌꯥꯎꯔꯤꯕꯣ ꯌꯥꯎꯗ꯭ꯔꯦ ꯌꯥꯗꯕꯣ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯏꯟꯗꯕ ꯀꯨꯏꯃꯟꯗꯅ ꯏꯟꯕꯒ ꯍꯩꯇ꯭ꯔꯦ ꯑꯩꯁꯦ ꯀꯔꯤꯅꯣ ꯐꯣꯟꯁꯤꯕꯨ ꯑꯃꯨꯛ ꯃꯝꯃꯤ ꯑꯃꯨꯛ ꯉꯥꯜꯂꯦ ꯀꯔꯤꯅꯣꯝ ꯇꯧꯔꯤꯅꯦ ꯑꯗꯨ ꯑꯣꯏ ꯄꯣꯔꯛꯑꯕ꯭ꯔꯣ ꯍꯥꯏꯖꯔꯛꯑꯣ ꯌꯥꯝꯃꯜꯂꯦ ꯑꯁꯤꯐꯥꯎ ꯊꯨꯝꯃꯜꯂꯦ ꯍꯥꯏꯗꯣ ꯍꯣꯏ ꯆꯥꯊꯣꯛ ꯁꯨꯃꯥꯏꯅ ꯆꯥꯔꯗꯤ ꯀꯩꯅꯣ ꯀꯜꯂꯣꯏꯗꯣꯏꯅꯤ ꯑꯗꯨꯅꯤ ꯑꯌꯨꯛꯁꯨ ꯅꯨꯡꯗꯥꯡꯁꯨ ꯄꯥꯒꯩ ꯆꯥꯔꯗꯤ ꯆꯥꯃꯁ ꯑꯅꯤ ꯑꯍꯨꯝꯗꯤ ꯁꯨꯔꯦꯕ ꯆꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯒꯤ ꯇꯜ 2 ꯆꯥꯔꯦ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯦ ꯑꯗꯩ ꯁꯪꯒꯣꯝꯗꯨꯗꯤ ꯃꯥꯏ ꯃꯤꯛꯁꯇꯨꯅꯤ ꯏꯁꯤꯌꯣꯔꯒ ꯑꯗꯒꯤ ꯑꯃꯨꯛ ꯑꯃꯨꯜꯃꯤꯅꯥ ꯑꯃ ꯊꯛꯈ꯭ꯔꯦ ꯏꯔꯨꯖꯕ ꯂꯣꯏꯔꯛꯄꯗ ꯂꯐꯣꯏꯗꯤ ꯆꯥꯗ꯭ꯔꯣ ꯌꯥꯝꯅ ꯂꯐꯣꯏ ꯆꯥꯈ꯭ꯔꯦ ꯂꯐꯣꯏ ꯑꯃ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯪꯒꯣꯝꯒ ꯇꯧꯔꯒ ꯆꯥꯛ ꯈꯔ ꯑꯃꯨꯛ ꯆꯥꯖꯔꯦ ꯁꯪꯒꯣꯝꯁꯦ ꯏꯃꯥꯗꯤ ꯃꯍꯤ ꯏꯁꯤꯡꯒ ꯍꯥꯞꯆꯟꯕꯁꯦ ꯀꯌꯥ ꯊꯣꯏꯅ ꯄꯥꯝꯗꯦ ꯁꯨꯃꯥꯏꯅ ꯀꯪꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯎꯔꯤꯕ ꯃꯌꯥꯗꯣ ꯌꯥꯔꯦ ꯈꯤꯇꯪ ꯌꯥꯎꯔꯦ ꯏꯁꯤꯡꯗꯨ ꯊꯛꯑꯣ ꯑꯗꯨ ꯐꯨꯠꯂ ꯊꯝꯃꯣ ꯑꯃꯨꯛ ꯏꯜꯂꯛꯑꯒꯦ ꯆꯥꯛ ꯍꯣꯏꯅꯦ ꯆꯥꯛꯇꯣ ꯏꯜꯂꯛꯑꯅꯤ ꯃꯌꯥꯁꯦ ꯀꯟꯅꯒ ꯊꯦꯡꯗꯣꯛ ꯇꯜꯂꯦ ꯆꯥꯃꯁꯤꯅꯦ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯇꯦꯕ ꯃꯌꯥꯁꯦ ꯈꯤꯇꯪ ꯀꯟꯁꯤꯟꯗ꯭ꯔꯤꯕꯣ ꯑꯗꯨꯁꯨ ꯃꯌꯥ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯅꯣꯡꯃꯅꯤ ꯌꯥꯕꯅꯦ ꯅꯣꯝꯗꯦꯍꯦ ꯀꯩꯅꯣꯅꯦ ꯏꯁꯤꯡ ꯍꯩꯗꯣꯔꯁꯦ ꯑꯩꯕꯨ ꯅꯣꯝꯗꯦ ꯄꯥꯏꯔꯨꯔꯅꯨ ꯏꯃꯥ ꯅꯣꯝꯗꯦ ꯇꯧꯔꯨꯔꯅꯨ ꯅꯣꯝꯗꯦꯕ ꯍꯣꯏ ꯑꯩ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯈꯔ ꯐꯔꯝꯃꯅꯤ ꯁꯪꯒꯣꯝꯗꯨꯗꯤ ꯂꯣꯏ ꯆꯥꯊꯣꯛꯑꯒꯦ ꯆꯥꯊꯣꯛ ꯑꯗꯨ ꯅꯪ ꯌꯥꯗ ꯌꯥꯎꯔꯁꯨ ꯆꯥꯊꯣꯛꯄꯣ ꯍꯥꯎꯔꯗꯤ ꯑꯗꯨꯝ ꯐꯩꯗ ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯍꯤꯞꯀꯦꯗꯤ ꯍꯥꯏꯗ꯭ꯔꯦ ꯐꯝꯒꯦꯅ ꯍꯥꯏ ꯑꯕꯨꯅ ꯊꯥꯡꯖꯟꯕꯤꯔꯝꯃꯒꯦ ꯇꯧꯕꯗꯅꯦ ꯐꯝꯈꯤꯒꯦ ꯍꯥꯏ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯄꯗꯤ ꯁꯥꯏꯌꯦꯅ ꯑꯗ ꯍꯤꯞꯆꯟꯗ꯭ꯔꯕꯅꯤꯅ ꯍꯥꯀꯠꯆꯁꯨ ꯍꯥꯀꯠꯆꯗ꯭ꯔꯦꯗꯅ 이루주 루터에 생나 누구 바꿔줘드래
너 신나더라. 나도 참. 나는 커피. ꯍꯧꯖꯤꯛ ꯄꯨꯡ ꯑꯃ ꯇꯥꯔꯦ ꯄꯨꯡ ꯑꯃꯐꯥꯎ ꯃꯅꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯃꯆꯤꯠ ꯃꯆꯤꯠ ꯆꯥꯖꯈ꯭ꯔꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯏꯃꯥ ꯈꯖꯨꯔ ꯆꯥꯔꯅꯤ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯃꯨꯟꯃꯤꯅꯥ ꯑꯃ ꯊꯛꯇꯣꯛꯑ ꯂꯣꯏꯔꯦ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯆꯥꯔꯗꯤ ꯁꯨꯃꯥꯏꯅ ꯆꯥꯔꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯊꯨꯅ ꯀꯜꯂꯅꯤ ꯈꯖꯤꯡꯁꯦ ꯃꯣꯏꯒꯤꯗꯣ ꯀꯔꯤꯕ ꯀꯪꯂꯥꯗꯒꯤ ꯐꯔꯛꯄꯅꯤ ꯉꯁꯥꯏ ꯗꯤꯅꯦꯅ ꯄꯤꯔꯛꯏꯅꯤ ꯀꯩꯀꯩ ꯄꯨꯔꯛꯀꯦ ꯉꯥ ꯑꯇꯩꯗꯤ ꯈꯖꯤꯡꯁꯦ ꯌꯥꯝ ꯐꯖꯔꯦ ꯍꯥꯎꯔꯅꯤ ꯇꯨꯔꯦꯟꯒꯤꯅꯤ ꯇꯨꯔꯦꯟꯗꯒꯤ ꯆꯦꯟꯊꯔꯛꯄ ꯈꯣꯡ ꯊꯝꯃꯤꯅꯤ ꯇꯨꯔꯦꯟꯗꯒꯤ ꯆꯦꯟꯊꯔꯛꯄ ꯈꯣꯡꯗꯒꯤ ꯐꯥꯔꯤꯅꯦ ꯀꯪꯂꯥꯗꯒꯤ ꯍꯥꯎꯅꯤ ꯁꯤ